Kurumzari yengbiyu punangpo channel sima kita Ahanbada tram noksari mayamda karam mana khwaidagi kanagadage amadi kanabage habadu yengbiyu video sida madugi karino hajarabada mayam songsa soidana akhoi TV cable je pusanbirangani yumyumda natragana akhoi dis antenna pusanbirangani ando hayba sing ase pusanba matamda adum magi company dugi paisa lawam thokpa installation charges yauraga adum lawrongani aduga thagi cable dugi channel dugi paisa so dum thagi adum lobirangani lawrongani PGP nai na khoi pirini adubu matang sa thamjaning hibsi atotapa company su sigumba facilities yawa pibra habadu yengbiyo aina haijari jibu khatana phai habadi hairoi masida karina kana aina ngasi thamjaning si khoigi Airtel gi broadband sida kyamu yamna kanaba pibage habadu somthing yengbiyo Airtel gi broadband sida yengbiyo maramdi kaino khanda 499 gi plan Airtel broadband je aduga Airtel gi akhoigi extreme fiber plan haidana amala haidi samna habada akhoigi this antenna habatare si ani je punjal laga sopnagi lupa lising ama changwada installation tawba haitare sagi broadband dum leizare adu ngasagi this antenna dum le display dum leizare TV haitare ko ani je punjal laga lupa lising ama changwada installation tawba duni aduga ngasagi hairiba kana je bill je thani gi free neba thani je bill biroi duneba sima aduga masida kai kana ba yawge ha kan da yengbiyo ko ngasagi broadband sida unlimited internet phangane ba data je sagi broadband sida unlimited internet data phangani aduga ngasagi masdam kai kana ba yawi local STD phone call se masi jong tawba bagi kana ba piri ba local STD ani je pullaga tawba bi kana piri aduga phone line number amazo dom da fangani cyber broadband manung sida phone line number amazo fangani adu STD local animal unlimited to wayarni aduga internet su unlimited ta fangani ba sima aduga to boda busida da phone receiver pd mamang da di IPTV haidana leiramme mamang sai tra mamang da adu da di phone line pirammi aduga sumnagi cable wire amada da hariba broadband ju yawba phone line ju yawba aduga phone receiver ju piba aduga unlimited calling ju piba pirameba adu hojikti sina taba top plan la plan je ani je kaino khanda 699 ani je punjal laga masagi Airtel broadband done aduga this antenna aduga ani je punjal laga 699 gi plan ni adubu masagi GST yawraga 800 khra henna something la aneba ko aduda smile lay aduga masagi tha ni jem bill piraroi adubu tha hongi matungda adumna plan je change tawgi su yaiba ai smai tawduna TV channel gi pose logzara roige ai subnagi kaino je broadband joina panjarage hana change to bodum yaiba maramni kaino kanda ngasagi yum da hojikan di koi smart TV se loina leinarabna smart TV sida sagi koi YouTube samaga haiba broadband do YouTube samaga adom ni yengningi ba TV channel khudimo se loi yengba yarabni na koi TV channel je pusalogi damta decent na palogi damta kana bu leiteba jimatamda maramdi mobile ka TV ga yengna ba do jikan je mobile ne hena yengba TV na yengtraba matamne ba adubu haiba posida kana ba jing sagi broadband do samtaraga di internet to unlimited oire aduga yum da lairiba missing habtare yum da lairiba koi mi ahom laigra mari laigra manga laigra haiba sing do hosiki matamda di smartphone loi sizinarabni na internet ti compulsory khoi data di loina darka oine matam dang sai khoina haliba tha khudingi research copy buduna corner to ba yaw matam da di kaidawa khandang sai gi Airtel gi broadband jina yam thina luxury eba samai lay aduna khoi yum da lai riba mi jing na ju haiba broadband ji khoi iram da Manipur da phangbra haibu yengbiro magi installation ji ngasagi broadband do ne TV dugi ne ani da punjalaga ngasai dis antenna ani punjalaga lising na masanga apan manni aduga khoi Manipur da paliba samna ani company ama cable pan matam da ama khatang pan matam da ama khangtu dang dugi charge lom do lower da bane adu busida di kya pi ani ne ba pi rise amana broadband gi ama aduga TV channel gi dis antenna gi ama ani je punjala pan matam da lising ama changwa ne ba pi rise paisa je aduga tha ani gi bill zong piroi du neba free neba adu masi manung da kai yaw kan da broadband manung sida sai phone calling di awre phagi local call STD call loi unlimited tawbe are internet su unlimited internet data phangani aduga hai ri baduna phone line ama jo khoina
phone line number amase fangani akoina receiver lupa chani chahum pibo hojikandi am hong mam tho obani lupa chani chahum pibo receiver am lobiraga aduna adum yumduda hoigi line number am adum pusan ba yare bhairise aduna mamangda chai tra tam thogi mamangda IPTV tholong matamda Manipur da phangbra hai matamda Manipur da madugi plan do yauda ba haitare moigi wiring chat pokot pa makada du haina problem lei gi ba haitare ado hojikti phangam gadabsu male adu mayamna aingonda di knowledge leitre adu mayamna hairiba si koigi Airtel customer care da phone tawraga hairiba hojiki koigi Airtel broadband yaura abra koigi extreme fiber plan si yaura abra haibadu hangbiraga yum yum da panbiraga masi kana basi lahonningi amadi adomda lower matungda kalai bhaw kani kana de habdu yengbiyu.Maramdi hojakan cable ju kaya mayamna pusan matamda cable khak pusan buda higher facilities yaudabnina mayam yaudabnina ani demongda ama pama khalaga broadband gi onadi 499 rupees khatani masina imungdu da leiba problem mayam habadi internet ki data watpa adi office amta hango natra cyber cafe amta hango high post loina darka oibanina masum plan ji pusalaga amtang try tawbiu haibadu haijaraga matangsta yembi punangpo amukana khurumjari